Akashbani Imphal Maibam Dwijamani na pau pazari ahanbada maroiba pau Shiksha Mantri Thaunauzam Basantu Kumar hairi Haujik thoklibi irang asi sarkarna tungi mirol kananaba thabak paikhalubadagini Raija sigi haujik oriba phibam asida khul ngakpagi thabakta sahi 19 gi makhada liba angangsing yahon biganu haina Social Welfare Director Ngangom Utamna appeal tauri Surasanpur Zilla ki Mini Secretariat yauna sarkar gi loisang kaya ngarang mai thakibigi thong adu sarkar gi maroiba se sang manganaba honabani haina kokomi na maral siri SSU Singsamaya Masung M Khabam Tara Marisuba Sahid Manoranjan Singh Memorial State Level Open Football Tournament Lisingani Kunmarigi Semi Final Sangle Amasung Pradhan Mantri Narendra Modi ngasi Rajasthan da lupa koti lising tara taret ki tungan ba project singi jatra hunkre Manipur da husik tholibe irangasi Raija gi BJP na lusingba lenga gasina tungi mirol bu kalhuna ba thabak paikhat ubadagini haina Shiksha Mantri Thaunauzam Basantu Kumar na phungtokre Wapamasi Bisnupur Jilla gi Nambol Kendra gi manungsana leiba Kakyaida nauna sabak club ki sangle na masangaba gi thoramda Sri Basantu Kumar na phungtokhibani Magna hai husik tholibe irangasi hokiba sahi kharada palamba rajniti wala amadi lusingba singna Raija sigi tungi mirol ki khandana thabak toramadagini Raija sigi singi lamsing da paktakna na umang kokthulakpa amadi tungi mirol na hingbada wahugadaba kaya adu yenglaga haujik paliba sarkar asida tangai phadaba thabak sing paikhalakpani masibu yaningdaba miyoi singna irang asi sagalakpani Mantri na hai lamdam asigi leikai da leiriba club singna leikai adugi tungi yaiphanabagi damak honabada maroiba thodang laugadabani Myanmar da drug ki karwar torga pairak pa pisado madu pusalla aga Manipur sida popi thagalakpa akoi gi forest myam se kok thorakpa drug sungna factory link lakpa duna maram moiraga hausikti lairiba youth myam se aduki matek effect toraktana akoi gi sarkar sina haurakpadagi honam se ate imtanate Manipur se tungi lakadoriba future generation youth sing icha isu sing myam kalamna bagi thabakra paikhatchabane khulai myam pusalaktana sang top mayam se masina maram oiraga haurakpa adugumba lan amani haina ai thamjage fencing tawrani haibase Manipur gi sarkar na tawdubi ade na center da kanna haibagi tawrane ba che pai druti changpa ya roi free da changthok changsin yaram base masi thingjen base masi akoi sarkar gi BJP sarkar gi adu India government gi achauba achievement Manipur tungda kanna gi damakta adugma step amani aiju mayam da ai thamjage ba Sweden gi sangai rebo paumi masung aiba Bertil Lintner ga Mukhe Mantri Nongthoman Biren ka Mahaki Secretary tangasi unakre Unabadu da Manipur yauna Bharat ki awang no po Raja singda tholiba wathok singda journalism na kari thodang loba yabagi haibi hiramda khanaki hairi Kaksing Zilla gi manungsan ba sugunuda kuki militant singna nomai kapsilakpadagi BSF ki jawan ama yauna miyoi ani asok apan nangkraba matung mafam aduda security force na mikup na hom singna ngak tuna leiri hairi Mafam aduda sugunu kendra gi MLA K Ranjit leiduna security force ki makok thongbo officer singa makha taba pamdaba thodok thoktana ba khanaki Ngarang numidang phawba nomai kapna begi thodok thokraba matung ngasigi oina marak ta nomai makhol khara taba natana nakal anigi marakta nomai kapna begi thodok leitri Security force ki apun bakang pun ngasi Imphal East Jilla gi Lamlai Police Station gi manungsan ba mana inkhol gi akoi bada thibu humgi thabak sathabada SMG carbine ani galena ahang ba magazine ma phangba ngamkhrai operation adu ngasi ayuk Imphal East District Police amasung Z Company amadi sama marifuma pan suba battalion CRPF ki kangbu na sathaki bani punna yumthong yangkhai ni thoigi miyoi sani tarom doi masak khangto pangam ki hairi Masagi mathau pangtholingai da lekidraba Assam Rifles ki Jawan amada leikatuna ikai khunbu upiki thoramama Assam Rifles na ngasi none da pangthokrai Jawan adu English singa masamapan humputareta Mizoram gi Leilet village da khulai paiba singa nomai kapna bagi thodokta lekidabani hairi Thabak lokibagi phol haidok tabagi mayokta Manipur Education MTS written test appeared candidate lisingani tara taruk tara nipan gi JSN ngasi Education S ki office solonsin krai JSC gi miyoi amana atuba matamda haidoktana leiriba thabak ki phol haidokpiyu haina sarkar gi pungning singsilakhi loinana lokhiba thabak singi phol haidoktana leiringi serekta anoba thabak kaurakliba asi yaningde haina su phongtokhi
Kaksing mayai lekai moirang them paringi lambi sek thaduna samjin balore ba matungda MLA mayang lambam ramesor ngasi miyam de kusinakrai Kaksing da leiba tongan ba lambi sing sek thaduna mathang samjin migi thabak satharak pagi sorokam oina ngasi lambi adu miyam da sinekibani hairi Pradhan Mantri da Manipur da hojik oiriba irang asigi matang da khanghalunabagi damak lamyan ba irabot Memorial Integrated Trust Limit ki mihut kangbu ama Delhi gi damak asi Imphal thadokrai mihut kangbu asina Delhi de hek thungbaga mafam adugi mitai isli naw singa punduna Manipur gi irang asi Pradhan Mantri da khangan naba khongjang sangsinduna taksin gani hairi tabiriba pawasi Akas Bani Imphal de gini Social Welfare Director ngangom utam na hairi Raisa sigi hojik wari ba pheba masida khul ngapigi thabak kaya satharak pa asida sahi 19 gi bakhada leiba angang sing yahun biganu wafam asi MCPCR na samagra shiksha Manipur ka kusam na duna pangthokpa convergence workshop amada director utamna phongdokhibani angang singi hak amasung makhoi gi mahi masing hai bihiram asida tongan ba stakeholder singi oiba workshop aduda ngangom utamna hai angang singi yaifana ba thorang sing paikat pada social welfare bibagna haksel amasung education bibaga satmina bagi tangai phadabale Amaromda Juvenile Justice Eki section 103 amasung 104 asi stakeholder yauna ikhang khangnadabagum tawri maramatuna hariba exing asigi matangda ningthine ithoktuna school singda thetuna thambagi tangai phadabale haina su mahangna makatana phongdokhi Magna hai Manipur da leriba school singda crisis intervention center amamam thambana angang singbu phatabal lambi da satkhigedabagi kanbangam gani loinana school singdagi transfer certificate piba matamda madugi maram hangbagi tangai phadabale karigumba mapalamda sanabagi transfer certificate lobu oiram labadi social welfare bibhag natraga Manipur Commission for Protection of Child Rights da pau pibiu masina mairoi sing aduna saliba lambi adu asumbani natraga aranbani haibadu khangdokpang amnabagi pambai oigani Jing the su Jamani, Tam the su Jamani, Aquili, mi pai the Mapawagi, couldn't not the way I did Kulamamgi, Mimam, Tolo, Hibagi, Hapta, or Galekagi, village volunteer in a Siambagi Mamimatai. High River village volunteers is Siambamatamda, Chahi Tarani Banchu, Diva, Angang, Dinga, Piu, Moidi, Hon Bigano, Hiva, Bilsima Katan Tanjaget. Surasanpur Jilla gi Mini Secretariat yauna sarkar gi loisang kaya ngarang mai thaki bigi thongbo kokomina yaningdaba phongdoragli Lamphel da leba kokomagi office ta pangthokpa paugi mifam amada lubasigi coordinator Thoksom Somendron hai Mukhyamantri Nongthoman Birena NRC gi bezier asi English singa masamapan humpumathoi oidigani hai ki wafam aduga mari lenana Surasanpur gi Mini Secretariat ta leba sarkar gi maroi ba se sang sing manghanna bagi lalong oina ngarang gi thong adu sathaki bani Thaudok adu police ki miyoi ama thabak tegi suspend tawkhibigi mayokte irang tawbigi namada sarkar gi se sang sing mangana bahona bani mamangda sarkar na miyoi kharasu suspend tawkhiba laikhre matamaduda karimata hai khidraga ikhang khangaudana ngarang sarkar gi loisang kaya mai thakibigi thong asi mari lena basingna akan mamiyang sangbiu hainasu sarkar gi puning siksilagli Sri Somendron hai Manipur da koi NRC base year si 1961 da werani hairapa madugi suspend ki khudong jaba loroga Susanpur gi mini secretary da lariba document khudima mai thado khragadi khata nam point leithaba yanaba gi plan honana ba thakhiba mai ni khoi gi saiti haijening bidi sumaina lauthoiba ITLF adegi mini secretary mai thariba miyam maduda saruk yarba miyam se marang gi loinana karam kadai phau numil ma dia line ma piraga khoi phagat kadam ni habise khoi kukumi saiti gi thumjaningi Federation of Civil Society Organization Fox Manipur ki President T.H. Maniharna lup asigi Bisnupur District Committee ki office ngasi hangdokre Raija sida hojik mak lanjen nariba miyo singi senthok lambi lehena ba lup asina thaurang kaya paikatuna lagli makata na su paikit kani haina T.H. Maniharna office hangdokpi thorom da phongdokhi Sayola masumna satharakpa National Road Safety Week thoram Kamjong Jilla danga silosin khre District Administration Kamjong na Rising Katam Now Longa kusam naraga sinba thoram aduda tongan ba thoram sing pangthokhi thoram aduda mairoi singi layak pasangdam na basu pangthokhi thoram aduda saruk yaraduna jilla adugi deputy commissioner Rangnamai Rang Peter na hai Road Safety Week thorom pangthokpada mairoi yauna miyoi kiana saruk yabasina palan thoram asi pangthokpagi nungi wakhalon miyamna ningthina khangba ngamle haibadu mayak sengle Miyam na sato sa sintaw bada traffic niyom singang na satpiu hay na su mahang na apel tawki.
थौबाल जिला की खोंजोम पुलिस स्टेशन के मनुंग सनलेबा खोंजोम वार मेमोरियल कम्प्लेक्स मनाक्ता ngasi नुंथिल कार अमगा गाड़ी मसा अमगा थेंगाइनबदा मियोई अनि लेखिद्रे गाड़ी मसादा तोंगलकपा मियोई अनि अदु मपा मसानी हाइरि मखोई जिला असिगी सलुंगफम कांग थोक्साउ मयाई लेकाइदगिनी मियोई अमना थौदोक थोपम अदुमकदा लेखिदबनी अदुगा महाकी पिकलिबा मसानुपा अदुना थौबाल डिस्ट्रिक्ट हॉस्पिटल दा लाइकनबा ngमदरा लेखिदबनी हाइरि लेखिद्रबसिंग अदु खोंजोम पुलिसना लोखलगा जेनिम्स की मोकता थमख्रे लिन सिक्पगी लायंग युफम ओइबा नोमगी ओइबा ट्रेनिंग प्रोग्राम अमा ngasi Imphal gi RD wing da leiba SFWTC gi conference hall da pangthokre district surveillance officer sing IDSP gi epidemiologist sing amasung national health mission gi district program manager sing gi oiba training program aduda Zenim samasung Manipur University digi lakpa akhang ai sing na wangan khi साहित्य थौपांगलुप साथौलुपना इंटरनेशनल मदर लैंग्वेज डे मरी लेना सही खुदिंगी पीबा खुंबोंग मयुंग गौरहरी मधुमती मदर लैंग्वेज अवार्ड 2020 रॉबिन्सन मोयोंद पीरगनी लुबसने थोप चेरोलमन हाई मना अदु फेब्रुआरी 18 पांथोकदबा इंटरनेशनल मदर लैंग्वेज डे लाथोकनी लमलोम थोंखोंग आर्टिफिशियल टर्फ ग्राउंड सतरी बासई तरातरेट मखागी खेलो इंडिया गर्ल्स फुटबॉल लीग 2019 की ngasi gi matching da youth welfare club na iksa ireng bambu panjil kun suina da thoikhre atoba match amadana FC Imphal na khuman FA bu panjil kunithoi suina da thoikhi aduga young welfare club na Eastern Sporting Union bu panjil ohmani da thoikhre तागिया दलैबा साई स्पोर्ट्स कॉम्प्लेक्स के आर्टिफिशियल ग्राउंड सतरीबा तरामरी सुबा शहीद मनोरंजन सिंह मेमोरियल स्टेट लेवल ओपन फुटबॉल टूर्नामेंट 2020 की ngasi sanakibा क्वार्टर फाइनल मैच सिंगदा SSU सिंगजमय अमसुंग एम खाबम सेमीफाइनल संगले ngasi sanakibा अहानबा क्वार्टर फाइनल दा एम खाबम ना त्राउ क्वा केथेलबु फिक्स फॉर्म पेनाल्टी दा मंगा मरी दे थोइकी अतोबा क्वार्टर फाइनल मैच समदना SSU सिंगजमयना क्लासिक FC बु फिक्स फॉर्म पेनाल्टी दा मंगा मरी दे थोइकी आकाशवाणी इम्फाल दगी पाउ ताबिरी प्रधानमंत्री नरेंद्र मोदी ने ngasi राजस्थान दा लुपा कोटी 13 की तोंगान तोंगान प्रोजेक्ट सिंगी जात्रा हुनख्रै विकसित भारत विकसित राजस्थान हाइबा थोरम की मखादा सको थोरंगे प्रोजेक्ट सिंग अदु प्रधानमंत्री ना वीडियो कॉन्फ्रेंसिंग की खुथांग दा जात्रा हुनखिबनी ngasi जात्रा हुनखिबा प्रोजेक्ट सिंग अदु की मनुंग दा लंबी सिमकटपा रेलवेज की फिबम फगलनबा सोलर एनर्जी मई इसिंग अमदी पेट्रोलियम अमसुंग नेचुरल गैस यावरी थोरमदुदा वांगांगबदा प्रधानमंत्री ने हाई राजस्थान की साको थोरंगे थबक सिंगदा राज्य की डबल इंजिन सरकार ना अखनब थबक कया लेप्तना पाइखली ngasi jatra hunkiba project sing aduda राज्य दुगे नहाली सिंग कया थबक पीबा ngamlagani मांगना हाई रेल अमसुंग लंबी की प्रोजेक्ट कया अदुना राजस्थान के जिला सिंग मरक्ता फाउदोक फाउजिन तौनबदा खुदोंग साहनबदा नतना अतोपर राज्य सिंगा फाउदोक फाउजिन तौबदसु हेना खुदोंग साहलगनी हौजिकति लेबाग असि सोलर एनर्जी की लमदा खुमांग यांगना चाखुललिबा लेबाग अम ओइरे हाइनासु प्रधानमंत्री ने सिंथाखी प्रधानमंत्री नरेंद्र मोदी ने ngasi हरियाणा दा लुपा कोटी 18,700 की तोंगान तोंगान प्रोजेक्ट सिंग जत्रा हुनख्रै ngasi जत्रा हुनखिबा प्रोजेक्ट सिंग अदुदी अर्बन ट्रांसपोर्ट हक्सेल रेल अमसुंग टूरिज्म सेक्टर नि प्रधानमंत्री ना लेबाग असि दा हक्सेल की फिबम फगलना बहोना बगी सरुग अम ओइना तोंगान तोंगान बा राज्य सिंग दा हॉस्पिटल कया सागत बगी सरुग अम ओइना हरियाणा की रेवारी दा ऑल इंडिया इंस्टीट्यूट ऑफ मेडिकल साइंसेस एम्स हानबा ngasi जत्रा हुनखि हॉस्पिटल अदु पुन्ना लम एकर सनी अहुमदा लुपा कोटी 5,750 संगना सागदबनी पुन्ना हॉस्पिटल अदुदा फमुंग 7 कुल लेगनी सीट चामा लेबा मेडिकल कॉलेज अमसु यावगनी हाइरी मदुगी मथक्ता फमुंग कुथ्रा लेगदबा आयुष ब्लॉक अमा मसुंग सीट हुंफु लेगदबा नर्सिंग कॉलेज अमसु यावरी प्रधानमंत्री नंगासी राज्य अदुदा तोंगान तोंगान बा रेलवे प्रोजेक्ट सिंगसु संगाखी दिल्ली की अलीपुर लेबा रंगी फैक्ट्री अमदा ngarang नुमिदांग खंगौदना मई सागलपगी थौदोक्ता यामद्रबदा मियोई 13 सिरे कया अमना सोगले दिल्ली के फायर सर्विस की पाउन हाई मई अदु ngarang नुमिदांग खंगौदना होरखिबनी अमदी थंगनब दुकान कया दा पाक्तकना संदोरखिबनी मई सागपगी फिबम अदु कनब होनबदा पुन्ना फायर टेंडर कुनिथोय सिजनखि मई अदु मतौ करमना सागलखिबनु हाइबदा हौजिकमकी ओइना खंगबा ngamdri हिरम अदुगी मतंगदा पुलिसना केस अमा लौकतुना थिगतपा हौख्रे अरोइबदा मरोइबा पामु शिक्षा मंत्री थौनाउजम बसंत कुमार हाइरी हौजिक थोलिबे इरांग असे सरकार ना तुंगी मिरोल कननबा थबक पाइखलुबदगिनी राज्य से हौजिक वरिबे फिबम मसिदा खुल नाकपगी थबकता सही 19 की मखादा लेबा अंगांगसिंग याहुन बिगनु हाइना सोशल वेलफेयर डायरेक्टर nganगोम उतमना अपील तौरी सुरसनपुर जिला की मिनी सेक्रेटरीट याउना सरकार की लोइसंग कया ngarang मई थाकी बिगी थोंग अदु सरकार की मरोइबा से सांग मांगन होनबनी हाइना कोकोमिना मराल सिरी
SSU Singzamay amasung M Khabam taramari suba Sahid Manoranjan Singh Memorial State Level Open Football Tournament lising ani kunmari gi semi final sangle amasung Pradhan Mantri Narendra Modi ni ngasi Rajasthan da lupa koti lising tara taret ki tongan ba project singi jatra hun khrai pau re jare